Kanglaipa punba kholau ge update gi lokha charake tonjangda PDF commander ama military air strike ta Hatkhre masa thiba phangdrei uful on khrei ke Muivah na Taliban Naga miyam gi tongan ba flag amasung constitution India laingak na kaidongai da yabangam loi ex director general Assam Rifle ke Naga na yanaba Kuki kangbuna Muivah da sandang ama khudol tamkhrei ingdok chaba Kuki in Manipur ngasi 29 October 2025 ta Senapati da NACN am gilu chingba JS Muivah lakpada Kim Kuki in Manipur na mateng pangi amasung harau taram na okpa yawi haina social media da aduga announce tawriba nupa adunasu haikiba wahai adu aranbani asoibani haina sengdokchari TS Muivah okpada Kuki in Manipur gilu chingba amata yawruba leite hariba wahai ase miyamna lana launa khigadaure haibagi Kim na sengdokchabani Senapati District Headquarter da Miyoi Lising Kayana Thungailing Muivah Hatkhre Framework Agreement Kuyak Pina Krabatung the Indian Aikoi Punam Thak Tawbire TS Muivah Framework Agreement Kuyak Pina Krabatung the India Government and Naga Nscn flag amadi National Constitution Sakang Biu Yadaba Maram the India Government and Naga Sing Punam Thak Tawbire Haina National Socialist Council of Nagaland GPRN Gi Auto Kilonser Twingalan Muivah na Pongdokre Senapati the United Naga Council All Naga Students Association Manipuri Naga Union Naga People's Movement for Human Rights Tribe host district apex body sing amadi village chairman sing na pangthoko mahakpu opagi thoram amada phongdokhibani thoram adu da mahakna haiki kumja 2015 gi august ahum da chairman Isaac CC su yauna ningsingningai oiba mongda framework agreement pinakibani sanglaba sahi Kungani pan rom NNCN GPR na Naga miyam gi mahut chiliba India government gi wari sana duna tungko ina satna gadaba waruisin ama purakna bahona duna laki Naga sing gi top wari di yumpam oiraga aroi pa waruisin purakada bani waruisin purakna bagi tamakta India government na Naga gi national flag amadi national constitution hana sakang gadabani kumja lising am sampan nifu gataret ki august tara ka mari da mau pongmoi maram thangal amadi upper jelengi Naga khunja sing na sauthok saba amagaloi ni Naga lim gi national flag singkhat ki Kumja lising am sama paniyangkai ke taruk ki June thada Indian Army ki ahanbu oina mau get manakta khuthok na bada mau Naga tara thawai thaki kumja lising am sama paniyangkai ke nipan da Southern Command usingkiba pudun mai khunggangi besi chakho pharaga Nagaon jail da thamki adu kumja lising am sama pan humpuga mathoida amuk ana national movement da saruk yaki Jail manungga miyat minai satharakibana maram oiraga mahak manung matam sadan laikhitabani Nagalim amadi khathangba Nagalim da khundariba Naga isil inau singna kathokpa amaga loinana pandam phangnaba honariba thaudang aremba tahloi ningsingningai oiraba Naga singki ihau asibu saugatuna ngasi phabu khongpham handana lepagi damakta thagatpa phongdoklei haina sumakata khi Nagalim gi khundariba Naga miyam India amasung Myanmar gi military rule makha da larakleba haina parladuna mahakna gi India amasung Myanmar gi lanmi singna Nagalim the human rights khonggauna bagi tawong kaya satagi nupi oibi kaya gi ikai khumnaba manghan khibaga loinana miyoi kaya tamthina hatpikhi amasung phakraga amuk anna thiba khangkhidre miyoi kaya su leri miyam gi apama phanghanaba punsi da aroi batan pham pawa hanba leitana honagani haina phongdokhi Lau yeibagi machina sinmi amagi makut ka khrei Hairok Patri Ngarau Tel Kuman Local da Sinmi Amagi Yet Thangma Makut Lau Yena Naba Mechina Chapkai Kibadagi Pumtat Tatkre Laibak Tiba Thodo Asinga Se Ayupung Mapan Gama Khairom Tabada Tokibani Get Ki Makut Kakraba Sinmi Edugi Maming Laishram Kiran Kuntragani Toy Apokpagi Ming Laishram Ingocha Kawi Ma Hairok Part 1 Mamang Laikai Dagini Makoin Lau Yeri Balokfam Adu Khundong bam ngauba kauba miyoi amagini hardi lawye begi thabak sori ngai du da mechin da charu chaptuna leire thabak tawba nungaite haiduna mahakna charu du lauthokna naba mechin manung du da lamsil lubada ma ki makutu chingsin khibaga loinana matat kakhibani thaudo adu thokhraba tungda mahak mamanaba singna mechin adu dagi masa adu lauthoklaga lawbukta haplaga ngaiak thamki Madogi tungda mahak pusi jo hospital da laikan nanaba miyamna pukhalaki Langol da leiba se jo hospital and research center dagi phangba pauna hai Kiran gi hakchang adu hospital asida yorakle mahak hojikti intensive care unit ta ming chanduna laying chathari ma ki phibam adumak luna leiri Niani hatkibagi matang da pikhalakpa CBI gi closure report reject tawkre namairakpam Bowin amadi namairakpam Novo Kauba Miyoi ani Security Forces ka nongmai kamna bani haiba thaudokta sekhibagi matangda CBI na pikhalakpa closure report Chief Judicial Magistrate Imphal West na reject tawkre laikhidraba miyoi ani gi imung manung na file torakpa protest petition da yumfam oiraga court na CBI gi closure report adu reject tawkhibani kumja 2019 gi November taraga humdoida CBI na closure report ama file torakri report adu da namairakpam Govind amasung Namairakpam Novo Laikidabada Khud Thongnabada Sikibana Te Security Forces na Operation Chathakrabasu Miyoi ani adu sikibagi chapchaba maram khangbangamde haina palakhi
Kumja 2009 gi April 3 da Lamphel Police Station da Imphal West Commando gi SI Huidrom Sukumarna FIR file tawraki Gambiles amasung Langol area da militant khara leire haiba paw phongbadagi AR yawba team ama changselubada kuthongnarakpadagi mioi ani lekhidabani haidi Pakistan gi attack da BLA taragamari sire Pakistan gi security forces na ngarang numidang athengbada khweta manak thalaiba Balochistan gi Chiltan Mountain region da nongthak attack chathabada Balochistan Liberation Army BLA taragamari sire haina report amana phongdukli Chingi manung hanjin mafam da lairiba BLA gi camp sing Pakistani army na khanaba maongda nongthaktagi attack chathakibani attack aduda BLA gi militant singna sijinaba camp kaya amangata thoki Balochistan province da security convoy amadi infrastructure project kaya da attack chathaduna Amangata Thoan Kibagi Damak BLA gi mathakta Pakistani army na ngarang ahing nungthaktagi attack chathakibani haidi Mara leiba sing athubada faduna ain gi oiba action launaba SP da Dakshin Khrei Thasigi daragumdogi ningthil pop of the Imphal Police Station gi manung chanba ya school chinga khamlerek tulaiba angomrita humfuga tabret Maruoiba se Muhindrobu mihathina hatok lamlaba thodo aduda chenariba sing faduna Ain gi oiba thabak lokhat piu haina ya school voluntary organization gi president Sorokhaibam Sarachandra nangarang Imphal West Police Station gi SP da aiba cherol pisin duna Dakshin Khrei Imphal West ke SP da pisin ki bacherol aduda makhata na haribana laikhidraba angom rita gi lana thorom thasi kunga taruk ta pangthokre adumoinama crime asip thokiba numit taraga mangani helaba fawba police ki maikai dagi thodo aduda chingnaba mihat pasing adu faba leitri thodo aduna maram oiraga ya school gi locality da lairiba miyamna wakhal gi oiba anaba kaya mayoknare loinana thodo asida chenariba miyoi sing hojik faba ngamdaba sina Khoirang khoisau naba kaya amasu pokhale maram aduna hariba pibam sing asi yenglaga thuba matamda mara leiba mihat pasing adu fana mathau taba action sing lokhat piu haibagi warol sing yauri panbaya badi sakhang daba sing angom ningol asem ongbi Dr. Ritabu imung manung mioi amata leitabagi khudong chaba lauraga tamthina hatoklaba matung yumgi araiba yamlaba senfam kaya puraga chatkibani Bangladesh amasung any gi marakta connectivity hengat hanaba India Myanmar Thailand transport corridor mapangal kangkhar hanaba khanakrei Bangladesh amasung Northeast states singi marakta connectivity hengat hanaba amasung India Myanmar Thailand transport corridor hena mapangal kangkhat hanaba high level task force on the Northeast economic corridor gi ahum suba mifam aijol da pangthokre haukiba ding thokaba numita Mizoram chief minister Laldo Homa na chair lauduna pangthokiba mifam aduda Guwahati asi Northeast state singa helicopter connectivity hena fagat handuna central hub ama oina develop tawnabagi matangda sukhanaki Northeast region asida railway connectivity hengat hannaba amasung inland waterway hena fagat hannabagi matangda sukhanaki mifam aduna border trade infrastructure asi hena modernized tawba mawongda semgat saganaba amasung internet service asi hena pakthok chawthokpaga loinana hena fagat hannabagi matangda su mifam aduna yamna kupna khana nainaki inana Northeast state singda puthokliba pothok sing asi yumthang nariba Bangladesh amasung atopa leibak singda export tawduna lamdam asi economic ki fibam hengat hanba haibasi mathau tai haina khanaduna hariba lamasida kanma mieng thamduna thabak pai khanaba sumi famadu khanaki Northeast region the National Frontier Railway na paikaliba railway connectivity gi manung chana region asida railway track kilometer lising taruk ka chanipan ga kunga mapan mapung fana develop tawba loire Northeast state sing Maruoiba Mizoram Sikkim Meghalaya amasung Arunachal Pradesh ki capital sing asi yauna railway connection lehanbana national supply chain da remote area sing asi mapung phana samjin hanba ngamgani masina region asida passenger service khakta natuna cargo facility hengat handuna summit loan gi fibam da so hena fagat hangani haina mifam aduna lawbaga loinana hariba thabak sing asi athubada thabak oina pangthoknaba center gi mari leinaba ministry sing da taksin nabasu firef lawki Mizoram chief minister na chair lawduna pangthokiba high level task force of Northeast economic corridor gi mifam aduda donor minister Jyotiraditya Sindhya yauna Northeast state singi minister kayasu virtual oina saruk yaki festival season gi namada donation tawdana ba GPRN na warning tawkre festival season gi namada kanaguma amatadagi sale gi donation amasung mateng lawdana ba NACN GPRN na lubasigi national workers singda akanba directive pikre GPRN gi kilo Sergi Makhada Secretariat of Kilo Affairs nang issue tawkiba official information amagi matungina lubasigi rank khudimakta laiba members sing na festival season gi namada private institution government department miyam contractor amasung business establishments sing dagi makhal amatagi sel gi mateng amata lawreidabani hairiba khongthang asi Naga Nscn bathungna pangthokadariba festival season sing asi hena wan thokleina amasung santi oina pangthoknabagi damaktani Mari Lainaba Region Sing Sub-Region Sing Central Administrative Area gi Caretaker Central Administrative Officer amasung President Sing na oiriba
ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯣꯅꯤꯇꯔ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯥꯏꯔꯦꯛꯇꯤꯚ ꯑꯁꯤ ꯉꯥꯛꯅ ꯆꯠꯇꯕꯁꯤꯡꯒꯤ ꯃꯊꯛꯇ GPRNꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯑꯀꯟꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯄꯣꯂꯨꯁꯟ ꯍꯟꯊꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯗꯦꯜꯂꯤꯗ ꯅꯣꯡ ꯆꯨꯍꯟꯅꯕ ꯊꯧꯔꯥꯡ ꯃꯍꯩ ꯌꯥꯟꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯀꯥꯟꯄꯨꯔ (IIT ꯀꯥꯟꯄꯨꯔꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯗꯦꯜꯂꯤꯗ ꯄꯣꯂꯨꯁꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯈꯤꯕ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜꯗ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯗꯕ ꯃꯔꯝꯅ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ IIT ꯀꯥꯟꯄꯨꯔꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯅꯨꯡꯁꯤꯠ ꯃꯣꯠꯄꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯅꯕ ꯊꯧꯔꯥꯡ ꯆꯠꯊꯈꯤꯕꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯂꯛꯇꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯂꯩꯆꯤꯜ ꯊꯥꯔꯛꯄꯗꯒꯤ ꯗꯦꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯅ IIT ꯀꯥꯟꯄꯨꯔꯒ ꯈꯨꯠꯁꯝꯅꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ IIT ꯀꯥꯟꯄꯨꯔꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯁꯨꯃꯦꯔꯟꯖꯟꯅ ꯍꯥꯏꯈꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯆꯤꯜꯗ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕ ꯇꯉꯥꯏꯐꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯗꯦꯜꯂꯤꯒꯤ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜꯗ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯗꯕꯅ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ IIT ꯀꯥꯟꯄꯨꯔꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯍꯥꯏꯈꯤ, ꯀ꯭ꯂꯥꯎꯗ ꯁꯦꯗꯤꯡ ꯇꯧꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯕ ꯍꯥꯏꯕꯁꯤ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯂꯩꯆꯤꯜꯗ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯂꯩꯆꯤꯜꯗ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯆꯥꯗ 15ꯗꯒꯤ 20 ꯐꯥꯎꯕꯇꯃꯛ ꯑꯣꯏꯈꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯎꯗ ꯁꯦꯗꯤꯡ ꯇꯧꯔꯕꯁꯨ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯃꯖꯤꯟꯗꯔ ꯁꯤꯡ ꯁꯤꯔꯁꯥꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯆꯤꯜꯗ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯍꯦꯛ ꯍꯦꯟꯒꯠꯂꯛꯄꯒ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯅꯕ ꯊꯧꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯆꯤꯜꯗ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯑꯁꯤꯗ ꯈꯨꯠꯁꯦꯝꯒꯤ ꯅꯣꯡ ꯆꯨꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯈꯨꯗꯣꯡꯆꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫